थ्वाई पुनमक बो अहन ममक्तदा MM ना ताराम न उक्सेरी MM इंटरटेन मणिपुर ngasi amuk mayam gi damak ta puduna lakchari film asigi mami Eigi Sakthibi Season 2 film asi chaliba chahi 2025 asigi October gi tang mari asimaktada MSFDS ta release tawgadori film asi romance family drama category gi Manipur gi movie amani film asi yamna fazaba yengma matamda aduki matik nungai ba haibadu oigadori film asigi season 1 mayamna yamna pamna khiba yengma matamda aduki matik nungai ba haibadu oikhi aduna mayamna su yamna pamna yengna khiba film amani handaki season 2 asisu yamna fazaba yengma matamda aduki matik nungai ba film asigi wari season 2 asidana amuk ke hena magun haptuna fazaba haibadu oigadori aduna mayamna yengnabagi damak khawrang na ngaina duna leiribani film asi yengma matamda yamna nungai ba pianba amadi pukning nungsiba nungai taba film asida artist sing asina tawriba acting aduki matik fazaba haibadu oiri film asina fazaraba message kaya amasu piriba film amani aduna yamna nungai gadori film asibu mayam pumnamak yengminaduna film asigi fazaraba mahaw adu punalawminasi film asigi director Sudhir Kangjam film asigi story na Santi Rani Toijam film asigi producer na Sunil Thangjam film asida maruiba saktam langliba singdi Kangjamba Ratana Khetri Mayum Sana Saitya Idhau Ranjit Laikhuram Lalitabi Madhubala Linthoi Mary Linda asina singbani film asigi singer na SK Mangang amadi Pusparani no oiri film asi yamna fazaba yengma matamda aduki matik nungaiba film asigi season 1 yengkhraba singnadi film asi asuki matik fazai haibadu khangnaramgani aduna yengma matamda aduki matik nungaiba pianba pukning nungsiba tongan ba mawong kya ama ugadori chaliba chahi 2025 asigi October gi tang mari da release tawgadoriba yengma matamda aduki matik nungaigadoriba mayam pumnamakpu yengma matamda pinwa fawhangadoriba film asibu mayam pumnamak yengminaduna film asigi fazaraba mahaw adu puna lawminasi Kumura sinda nai haga thadoba ikai jana lukha khare thawan sinsu hajisu lai chilthi rakle padom dot lage khanna Ima kidorge. Moi babu ising sapa hijan kare as Nangi namana bi leirang tuga. Thohen baga khara kai hen laksin na ba nang silo. Nagi ima. Karigi no nangna. Koi chen chenari sha. Natte. Nangi namai shibu ikai ba ma chen ta khangdra bra ba. Nasi nang na wari pagi minum si ini habis nang kau tu bafi aing de kai front ji tau ke na kana ta nai no ba ha tu dai tha se yengam ba lakbo hana de aina ma se thaje ba ri wat ni babu na khalo hai ba dei khan ke ba mahak thau ba ke na na de ai kham de Pathokle hakjang se nangbu nungsi bana mapung fahalle ponsi khong jaksu sir ka khalo sir mangona ka khalo se sida phamu se bora se yarni phambiyo sir sir kitang budi segai rabane segai da ba puthorak tawda lei hodre nang kana yum si nang kana lak na angang nang na su phatab dok toy ja nang sing kya pa me hayu thok bane sing pige
Aini ipomsu kairi Tenaura mai thongda sopada Thaja masu nipai jari सेल्फी हाय तामनी है ꯑꯩꯗꯤ ꯏꯝꯐꯥꯜꯁꯤꯗ ꯈꯪꯅꯕ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯁꯔ ꯍꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯁꯔꯅ ꯊꯕꯛꯁꯨ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅ ꯁꯤꯗꯒꯤ ꯊꯕꯛ ꯌꯥꯎꯔꯝꯃꯤꯅꯦ चलो ꯌꯨꯝ ꯆꯠꯂꯣ ꯌꯥꯔꯅꯤꯌꯦ ꯁꯔ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯌꯦ ꯆꯠꯂꯗꯤ ꯆꯠꯂꯣ ꯂꯥꯛꯑꯣ ꯁꯔ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯌꯣꯛꯇ ꯂꯩꯒꯦꯅ ꯈꯛ ꯈꯟꯒꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯃꯥꯡꯖꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯛꯀꯅꯣ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯑꯩꯒꯤ ꯑꯣꯏꯒꯗꯧꯕ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯗꯤ ꯐꯠꯇꯕ ꯇꯥꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯌꯥꯝ ꯈꯪꯅ ꯂꯧꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯧꯔꯒꯅꯤ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ